ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯥꯏꯇꯔꯒꯤ ꯃꯐꯝꯗꯒꯤ ꯊꯝꯕꯤꯔꯛꯄ ꯋꯥꯔꯣꯜ ꯈꯔꯗꯪ ꯊꯝꯖꯒꯦ. ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯅꯨ ꯍꯥꯏꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯒꯤ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯂꯦꯞꯆꯔꯨꯔꯦ. ꯐꯣꯟꯗ ꯌꯦꯡꯂꯒ ꯏꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯃꯌꯥꯝꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯥꯞꯅ ꯂꯩꯖꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯋꯥꯔꯤꯁꯤꯕꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯍꯥꯞꯄꯤꯔꯝꯃꯨ. ꯄꯨꯟꯁꯤ ꯂꯝꯕꯦꯜ ꯑꯁꯥꯡꯕ ꯄꯨꯡꯕꯥ ꯊꯤꯕꯅꯤ ꯃꯤꯑꯣꯏꯕ, ꯏꯇꯣꯝꯇ ꯆꯠꯄ ꯂꯝꯕꯤ ꯑꯁꯥꯡꯕꯅꯤ. ꯄꯨꯟꯁꯤꯕꯨ ꯃꯀꯥ ꯂꯥꯝꯍꯟ ꯈꯨꯠꯁꯝꯅꯅ ꯆꯠꯀꯗꯕ ꯃꯍꯥꯛꯇꯨꯕꯨ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥ? ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯨꯔꯇꯤ ꯃꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯪꯂꯥꯟ ꯃꯥꯅ ꯁꯥꯟꯅꯕꯒꯨꯝ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯔꯤ. ꯅꯨꯄꯤꯗꯨ ꯃꯥꯏꯊꯣꯡ ꯄꯤꯅ ꯏꯆꯣꯠ ꯆꯣꯠ ꯌꯦꯡꯈꯠꯂꯛꯏ ꯅꯨꯄꯥꯗꯨꯗ. ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯑꯉꯧꯕ ꯔꯨꯃꯥꯜꯗꯣ ꯅꯨꯄꯤꯗꯨꯗ ꯇꯤꯡꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ. "ꯁꯦ ꯀꯞꯀꯅꯨ, ꯃꯤꯅ ꯌꯥꯝ ꯁꯣꯟꯕ ꯃꯥꯅꯤ ꯊꯣꯏꯕꯤ." ꯅꯨꯄꯤ ꯑꯁꯤꯁꯨ ꯔꯨꯃꯥꯜꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯁꯤꯜꯂꯤ. ꯅꯨꯄꯤꯁꯤꯅ ꯔꯨꯃꯥꯜ ꯂꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ. ꯁꯨꯝ ꯂꯦꯞꯄꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯠꯄꯤꯔꯤꯒꯦ?" ꯊꯣꯏꯍꯦꯟꯅ ꯈꯨꯝꯂꯛꯏ. "ꯁꯣꯝꯅ ꯑꯁꯨ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯤꯁꯦ ꯀꯃꯥꯏ ꯇꯧꯏꯅꯣ? ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯗꯤ ꯀꯁꯇꯃꯔ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯃꯌꯦꯛ ꯅꯠꯇ꯭ꯔꯣ? ꯑꯦꯁ ꯑꯦ ꯀꯁꯇꯃꯔ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯔꯥꯏꯠ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ." ꯀꯦꯜꯚꯤꯟꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. "ꯆꯨꯝꯃꯦ, ꯀꯁꯇꯃꯔ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ. ꯑꯩ ꯃꯗꯨ ꯗꯤꯅꯥꯏ ꯇꯧꯗꯦ. ꯕꯠ ꯑꯗꯨꯅ ꯄꯤꯔꯤꯕ ꯏꯃꯣꯁꯅꯦꯜ ꯗꯦꯃꯦꯖ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯁꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ. ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯧꯕ ꯇꯦꯟꯅꯤ. ꯑꯗꯨꯅ ꯑꯇꯣꯞꯄ ꯕꯦꯀꯔꯤ ꯄꯤꯛꯊꯟꯒꯩ ꯂꯩꯔꯤ, ꯑꯗꯨꯗꯩ ꯑꯣꯏꯅ ꯂꯧꯕꯤꯔꯨꯔꯣ." ꯊꯣꯏꯍꯦꯟꯒꯤ ꯅꯥꯀꯟꯗꯩ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯑꯅꯝ ꯇꯥꯜꯂꯛꯏ. "ꯁꯤꯗꯒꯤ ꯍꯥꯟꯅ ꯂꯧꯔꯅꯤꯅ ꯂꯦꯞꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯔꯅꯤ." ꯀꯦꯜꯚꯤꯟꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯥꯡꯂꯦꯟꯗ ꯈꯖꯤꯛ ꯃꯀꯣꯛꯇꯨ ꯊꯥꯡꯁꯤꯜꯂꯛꯇꯨꯅ, "ꯅꯣꯏ ꯗꯨꯀꯥꯟꯒꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯔꯤꯕ꯭ꯔꯥ?" "ꯌꯥꯗꯦ, ꯍꯌꯦꯡ ꯁꯤꯟꯅꯤ ꯍꯥꯏꯕꯅꯤ." ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯛꯏꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯀꯦꯜꯚꯤꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯣ ꯃꯄꯨ ꯇꯥꯛꯇꯅ ꯄꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯤꯕꯒꯨꯝ ꯌꯦꯡꯂꯝꯂꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯃꯥꯏꯀꯩ ꯁꯤꯜꯂꯛꯏ. ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯗꯤ ꯎꯠꯂꯤꯕ ꯃꯇꯧꯁꯤꯗ ꯃꯥ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ. ꯇꯥꯏꯅꯐꯝ ꯊꯤꯔꯛꯄꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏ. "ꯅꯪꯁꯨ ꯁꯤꯗꯩ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕꯒꯤ ꯇꯥꯏꯞꯇ. ꯑꯩ ꯊꯣꯛꯑꯦ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ?" ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯗꯨ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯂꯒ ꯗꯨꯀꯥꯟꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯟꯅꯈ꯭ꯔꯦ. "ꯇꯥꯏꯅꯔꯗꯧꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ." ꯁꯣꯝꯗ ꯀꯦꯜꯚꯤꯟꯗꯣ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯐꯝꯍꯜꯂꯤ. ꯂꯥꯡꯂꯦꯟꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯍꯥꯏꯕ ꯏꯟꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤ. ꯗꯨꯀꯥꯟꯗꯨꯒ ꯀꯔꯤꯁꯨ ꯂꯥꯞꯅꯗꯦ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯣ. ꯑꯗꯨꯅ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯂꯥꯡꯂꯦꯟꯅ ꯎꯔꯦ. ꯊꯣꯏꯍꯦꯟꯅ ꯃꯥꯡ ꯊꯥꯔꯒ ꯅꯨꯄꯤꯗꯨꯅ ꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯑꯗꯣ. ꯂꯥꯡꯂꯦꯟ ꯎꯔꯤꯕ ꯃꯃꯤꯗꯣ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯅꯤꯡꯉꯝꯗꯅ. ꯒꯥꯔꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯀꯦꯜꯚꯤꯟꯅ ꯎꯔꯦ. ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠꯌꯦꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ. ꯀꯦꯜꯚꯤꯟꯁꯨ ꯂꯦꯞꯂꯝꯕꯗꯩ ꯇꯍꯥ ꯇꯍꯥ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯇꯩꯊꯣꯛꯅꯕ ꯐꯤ ꯖꯥꯂꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯒꯥꯔꯤ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯣ ꯇꯩꯊꯣꯔꯛꯏ. ꯂꯨꯝꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯂꯥꯡꯂꯦꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯣ. ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔ ꯃꯥꯜꯂꯤ, ꯌꯦꯡꯍꯜꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯕ꯭ꯔꯥ? ꯀꯦꯚꯤꯟ ꯒꯥꯔꯤ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯨ ꯇꯩꯊꯣꯛ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ. ꯊꯣꯏꯍꯦꯟ ꯍꯣꯏꯗꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯅ ꯐꯂꯛ ꯌꯦꯡꯂꯤꯕ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ. ꯃꯗꯨ ꯈꯪꯂꯗꯨꯅ ꯀꯦꯜꯚꯤꯟ ꯒꯥꯔꯤ ꯇꯩꯊꯣꯛꯂꯤꯕꯗꯣ ꯇꯣꯛꯂꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯗꯣꯝꯗ ꯂꯥꯛꯏ. ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯐꯤꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯤ. ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. "ꯆꯠꯈ꯭ꯔꯦ." ꯂꯥꯡꯂꯦꯟ ꯍꯥꯏꯅꯕ ꯇꯧꯗꯅ ꯒꯥꯔꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯈ꯭ꯔꯦ. ꯑꯗꯨꯒ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯏ. ꯀꯦꯜꯚꯤꯟꯗꯣ ꯇꯍꯥ ꯇꯍꯥ ꯂꯥꯡꯂꯦꯟꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ. "ꯑꯩ ꯁꯣꯏꯈ꯭ꯔꯦ." ꯂꯥꯡꯂꯦꯟꯗꯣ ꯌꯦꯡꯂꯛꯏ. ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯇ꯭ꯔꯦ. ꯀꯦꯜꯚꯤꯟꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ. "ꯀꯥꯎꯟꯇꯔ ꯅꯥꯀꯟꯗ ꯇꯤꯐꯤꯟ ꯊꯅꯝꯕꯅꯤ. ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯩꯈꯣꯏ ꯉꯁꯤ ꯎꯁꯣꯞ ꯀꯠꯂꯤ. ꯅꯪ ꯄꯤꯖꯅꯤꯡꯕꯩ ꯄꯨꯔꯛꯄꯅꯤ. ꯑꯩ ꯆꯪꯉꯒꯦ." "ꯀꯞꯀꯅꯨ."
ꯅꯨꯄꯤꯁꯤꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯗꯨꯀꯥꯟ ꯇꯝꯅ ꯆꯪꯂꯛꯏ꯫ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯕꯅ ꯃꯥꯗꯤ ꯈꯪꯗ꯭ꯔꯦ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯍꯧꯏ ꯍꯥꯏꯕꯗꯣ꯫ ꯂꯥꯡꯂꯦꯟꯅ ꯗꯨꯀꯥꯟ ꯆꯪꯂꯛꯄꯒ ꯃꯤꯅꯥꯛꯁꯤꯗꯣ ꯀꯥꯎꯟꯇꯔ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯤꯐꯤꯟꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯡꯗꯣꯛꯂ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯁ ꯈꯤꯔꯕ ꯑꯦꯟꯁꯥꯡ ꯉꯥꯛꯇ! ꯃꯤꯅꯥꯛꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯏꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ, ꯀꯅꯥꯒꯤꯅꯣ ꯁꯤꯕꯣ? ꯃꯦꯝꯒꯤ ꯄꯤꯔꯝꯃꯤꯟꯖꯥꯠꯂꯣꯕ ꯃꯤꯅ? ꯅꯠꯇꯦ꯫ ꯃꯤꯅꯥꯛꯁꯤ ꯑꯗꯨꯃꯛ ꯈꯪꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ꯫ ꯀꯅꯥꯅ ꯊꯝꯃꯝꯃꯤꯅꯣꯕ? ꯅꯣꯏ ꯗꯥ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯟꯅꯕꯗꯨꯅ꯫ ꯑꯦ, ꯗꯥ ꯀꯦꯕꯜꯂꯣ ꯍꯥꯏꯁꯦ? ꯍꯣꯏ꯫ ꯊꯤꯜꯂꯛꯇꯧꯅꯤ꯫ ꯑꯩꯗꯤ ꯈꯤꯔꯦ ꯎꯕꯗ꯫ ꯅꯪ ꯍꯣꯔꯦꯟ ꯆꯥꯖꯧꯔꯣ, ꯍꯣꯔꯦꯟ ꯆꯦ ꯂꯤꯟꯗꯥ ꯊꯣꯛꯂꯛꯑꯒꯗꯤ ꯍꯥꯏꯐꯦꯠꯇꯤ ꯍꯪꯉꯨ꯫ ꯑꯗꯣ ꯃꯥ ꯆꯥꯗꯣꯏꯗꯤ ꯃꯥꯟꯗꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯤꯟꯗꯥꯁꯨ ꯃꯅꯨꯡꯗꯒꯤ ꯆꯟꯂꯣꯝꯗꯒꯤ ꯊꯣꯔꯛꯏ, ꯃꯈꯨꯠꯅ ꯍꯨꯃꯥꯏ ꯍꯨꯝꯂꯒ꯫ ꯑꯁ ꯁꯤꯔꯦꯗ! ꯃꯤꯅꯥꯛꯁꯤꯗꯣ ꯍꯪꯂꯛꯏ꯫ ꯆꯦ, ꯎꯁꯣꯞꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯌꯦ, ꯆꯦꯒꯤ ꯁꯦꯝꯃꯛꯑꯒꯦ? ꯑꯩ ꯆꯥꯁꯜꯂꯒꯨꯝꯒꯦ, ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡ ꯇꯧꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯅꯕ ꯈꯔ ꯍꯥꯄꯛꯑꯒꯦ? ꯅꯣ ꯕꯦꯕꯤ, ꯅꯣ ꯃꯣꯔ ꯑꯣꯏꯜ꯫ ꯂꯤꯟꯗꯥꯗꯣ ꯑꯃꯨꯛ ꯂꯦꯞꯂꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯉꯁꯤꯒꯤ ꯀꯌꯥꯃꯨꯛꯇꯤ ꯌꯣꯟꯈ꯭ꯔꯦ? ꯆꯦ, 3,000 ꯃꯌꯥꯗꯤ ꯌꯣꯜꯂꯝꯃꯤ꯫ ꯐꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯔꯗꯔ ꯂꯧꯅꯕ ꯂꯥꯛꯑꯅꯤ꯫ ꯃꯣꯏ ꯉꯟꯇꯥ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ꯫ ꯃꯤꯅꯥꯛꯁꯤꯁꯨ ꯃꯔꯛ ꯊꯠꯂ ꯈꯨꯝꯂꯛꯏ꯫ ꯆꯦ, ꯃꯣꯏꯁꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯝꯗ꯭ꯔꯗꯤ ꯐꯅꯤꯕꯣ꯫ ꯂꯤꯟꯗꯥꯗꯣ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯅꯦ, ꯃꯖꯥ ꯇꯧꯕ ꯌꯥꯔꯕꯅꯦ꯫ ꯍꯌꯦꯡꯗꯒꯤ ꯐꯖꯔꯅꯤ, ꯇꯨꯝꯕꯒ ꯐꯪꯉꯔꯣꯏ꯫ ꯑꯗꯨꯅꯦ, ꯑꯩ ꯌꯥꯝ ꯇꯜꯂꯦ꯫ ꯁꯥꯟꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗ ꯋꯥꯔꯤ, ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯥꯡꯂꯦꯟꯗꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯍꯤ ꯍꯣꯜꯂꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯏ ꯋꯥꯍꯩ ꯈꯔ꯫ ꯅꯣꯏ ꯗꯨꯀꯥꯟꯒꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯔꯤꯕ꯭ꯔꯥ? ꯍꯟꯖꯤꯟ ꯂꯨꯝ ꯂꯥꯎꯅ ꯍꯪꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯗꯨꯁꯨ꯫ ꯉꯝꯃꯤꯗꯀꯣ, ꯉꯝꯃꯤ, ꯃꯌꯥꯏ ꯆꯥꯎꯕꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯁꯛꯁꯦ꯫ ꯀꯦꯜꯚꯤꯟꯗꯤ ꯑꯁꯣꯝ ꯃꯌꯨꯝꯗ ꯀꯔꯤ ꯂꯩꯍꯧꯔꯤ, ꯀꯔꯤ ꯊꯕꯛ ꯊꯣꯛꯍꯧꯔꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯆꯪꯈ꯭ꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯀꯩ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯨꯞꯈꯤꯕꯗ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯅ ꯀꯨꯏꯅ ꯂꯦꯞꯂ ꯃꯥꯜꯂꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯃꯈꯩꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛꯃꯨꯛꯇꯤ ꯌꯦꯡꯅꯗꯨꯅ ꯆꯠꯈꯤꯕꯖꯥꯠꯅꯤ, ꯃꯁꯤꯐꯥꯎ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯉꯥꯎꯕꯁꯦ꯫ ꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯃꯈꯩꯁꯨ ꯂꯣꯏꯅꯃꯛ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯒ ꯌꯨꯝꯗꯨꯒ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯈꯨꯟꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯂꯩꯃꯗꯨ ꯄ꯭ꯔꯗꯤꯞꯀꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯪꯂꯔꯤ꯫ ꯄ꯭ꯔꯗꯤꯞ, ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯗꯦ, ꯃꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯏꯃꯥꯁꯤ, ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯑꯩ ꯁꯤ ꯂꯣꯏꯔꯒ ꯃꯅꯤꯡꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯈꯨꯔꯥꯗꯣ ꯑꯗꯨ ꯀꯧꯔ ꯊꯤꯔꯨꯔꯒꯦ꯫ ꯄꯪꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏ, ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯕꯂꯤꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯪ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯇꯧꯁꯜꯂꯨꯗꯅ꯫ ꯇꯧꯕꯅꯦ ꯉꯁꯥꯏꯗꯒꯤ, ꯄꯥꯏꯈꯠꯂꯛꯇꯤꯌꯦ꯫ ꯑꯩꯗꯤꯅꯦ, ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯁꯣꯝꯗꯅ ꯃꯕꯣꯛꯁꯤ ꯍꯣꯏ ꯊꯤꯟꯅꯕ ꯊꯤꯅꯔꯛꯑꯀꯥꯟꯁꯤꯗ꯫ ꯆꯩꯔꯛꯇꯨꯗ ꯂꯩꯔꯛ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯁꯤꯕ ꯊꯥꯡꯗꯣꯔꯛꯏ꯫ ꯂꯩ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯄ꯭ꯔꯗꯤꯞꯇ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯗꯤꯞ, ꯒꯦꯠꯁꯦ ꯑꯃꯨꯛꯇ ꯊꯤꯡꯖꯤꯜꯂꯨꯁꯨ ꯆꯠꯂꯣ, ꯑꯩ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯉꯥꯁꯤꯜꯂꯨꯈꯤꯒꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯃꯃꯥꯁꯤꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯒꯦꯠꯇꯨ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯒꯦꯠ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯒꯦꯠꯂꯣꯝꯗ ꯃꯅꯥꯗꯨ ꯊꯥꯡꯖꯤꯜꯂꯒ ꯇꯥꯔꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯨꯔꯨꯝ꯫ ꯀꯩꯅꯣ ꯀꯅꯥꯝ ꯀꯞꯄꯤꯗ꯭ꯔꯤꯁꯤꯕꯣ? ꯂꯩꯃꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗꯒꯤ ꯈꯕꯔ ꯃꯆꯦꯠ ꯑꯃꯒ ꯃꯩꯈꯦꯠ ꯎꯄꯨ ꯑꯃꯒ ꯄꯥꯏꯗꯨꯅ ꯒꯦꯠ ꯇꯝꯅ ꯂꯥꯛꯏ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯄ꯭ꯔꯗꯤꯞꯇꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯩ ꯄ꯭ꯔꯗꯤꯞ, ꯃꯤ ꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯁꯤ꯫ ꯁꯦ, ꯒꯦꯠꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯛꯎ, ꯑꯩ ꯃꯩ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯈꯤꯒꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯂꯩꯃꯒꯤ ꯒꯦꯠꯇꯨꯕꯨ ꯍꯥꯡꯗꯣꯛꯄꯤ꯫ ꯂꯩꯃꯅ ꯊꯣꯛꯈ꯭ꯔꯗꯨꯅ ꯒꯦꯠꯇꯨ ꯃꯃꯥꯡꯗꯨꯗ ꯈꯕꯔ 3ꯗꯣ ꯁ꯭ꯇꯨꯔ ꯅꯩꯁꯤꯟꯗꯨꯅ ꯃꯩꯈꯦꯠꯇꯨꯅ ꯈꯦꯠꯂꯒ ꯃꯩ ꯊꯥꯗꯣꯛꯏ꯫ ꯂꯣꯏꯗꯨꯅ ꯆꯪꯉꯛꯄꯗ ꯄ꯭ꯔꯗꯤꯞ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯤ꯫ ꯏꯃꯥꯁꯤ, ꯀꯅꯥꯅꯣ ꯂꯩꯇ꯭ꯔꯤꯁꯦ ꯈꯪꯕ꯭ꯔꯣ? ꯑꯣ, ꯃꯅꯤꯡꯒꯤꯅꯦ, ꯃꯥꯕꯣꯛ ꯏꯕꯦꯇꯣꯝꯕꯤꯗꯣ ꯈꯪꯉꯤꯗꯅ, ꯑꯗꯨꯗꯨꯅꯤꯅꯦ꯫ ꯑꯣ, ꯑꯗꯨꯒꯤꯅꯤꯅꯦ ꯀꯅꯥꯝ ꯀꯞꯇ꯭ꯔꯤꯁꯦ꯫ ꯍꯩ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯩꯃꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯋꯥꯈꯜ ꯑꯃꯗ ꯊꯥꯗꯗꯨꯅ ꯂꯩꯔꯤꯉꯩ
ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯛꯄꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡꯗ ꯏꯟꯊꯣꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯟꯅꯔꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠ ꯎꯔꯁꯤꯟꯅ ꯒꯦꯠ ꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯤꯔꯦꯗꯅ ꯏꯕꯣꯛ, ꯑꯩ ꯁꯣꯏꯕꯅꯤ." ꯒꯦꯠꯇꯨꯗꯩ ꯆꯪꯂꯛꯂꯤꯕ ꯀꯦꯜꯚꯤꯟꯗꯣ ꯄ꯭ꯔꯗꯤꯞꯀꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯅꯪ ꯇꯧꯔꯤꯁꯤꯅ?" ꯄ꯭ꯔꯗꯤꯞꯇꯣ ꯀꯦꯜꯚꯤꯟꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯑꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯈꯠ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯥꯡꯗꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯜꯚꯤꯟꯗ, "ꯍꯟꯗꯤ ꯍꯟꯕꯤꯔꯛꯏꯗꯅ, ꯑꯩꯈꯣꯏꯗꯤ ꯃꯣꯏꯕꯨꯡ ꯌꯥꯎꯔꯒ ꯊꯤꯁꯦꯅ ꯍꯥꯏꯅꯔꯝꯗ ꯉꯥꯏꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯕꯣ?" "ꯆꯥꯛꯇꯣ ꯊꯤ ꯑꯣꯟꯗꯅ ꯐꯥꯏꯅꯔꯝꯃꯅꯤ." "ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯂꯥꯏꯃ." "ꯀꯔꯤꯒꯤ ꯇꯨꯀꯠꯆꯕꯅꯣ? ꯅꯪ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯌꯨꯝꯗ ꯊꯕꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯈꯩ ꯊꯣꯛꯑꯒ ꯍꯦꯛꯇ ꯅꯪ ꯃꯥꯡꯉꯤ, ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯊꯤꯟꯕ꯫ ꯀꯥꯟꯗꯦ ꯏꯕꯨꯡꯉꯣ, ꯅꯇꯥꯎ ꯑꯩꯃꯛ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯅꯪꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯒ ꯅꯪ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ꯫ ꯅꯁꯛꯇꯣ ꯌꯥꯎꯉꯣꯏꯅꯤꯕ ꯅꯨꯄꯥꯒꯤ ꯁꯛꯇꯥ ꯑꯃ ꯆꯦꯜꯂꯤ꯫ ꯑꯩꯁꯨ ꯌꯥꯗꯕ ꯑꯃ ꯂꯩꯕꯒꯤ ꯐꯠ ꯂꯥꯛꯄ ꯌꯥꯗꯕꯩꯅꯤ꯫ ꯑꯗꯣ ꯏꯃꯥꯁꯤ ꯍꯣꯏꯗꯤ ꯅꯪꯗꯤ ꯆꯥꯕꯗꯤ ꯌꯥꯍꯧꯕ ꯅꯠꯇ꯭ꯔꯣ?" "ꯅꯪꯕꯨꯗꯤ ꯏꯃꯥꯁꯤꯅ ꯇꯣꯏꯔꯗꯧꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯒꯦ." "ꯉꯥꯏꯈꯣꯏ, ꯑꯝꯇꯪ ꯂꯩꯈꯣꯕ, ꯅꯪꯁꯨ ꯃꯤ ꯊꯤꯟꯕ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ." "ꯌꯥꯖꯔꯦ, ꯅꯪꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯇꯣ ꯃꯅꯤꯡꯗ ꯏꯕꯣꯛ ꯏꯕꯦꯇꯣꯝꯕꯤ ꯍꯧꯖꯤꯛ ꯂꯩꯇꯦꯅ ꯄꯨꯊꯣꯛꯈ꯭ꯔꯤꯗꯣ, ꯍꯅꯨꯕꯤꯗꯣ ꯀꯅꯥꯝ ꯀꯞꯄꯤꯈꯤꯗꯦ꯫ ꯑꯩ ꯑꯝꯇ ꯆꯠꯂ ꯀꯞꯄꯤꯔꯨꯈꯤꯒꯦ, ꯃꯍꯩꯕꯨ ꯆꯥꯎꯅꯤ ꯑꯗꯨꯅ." "ꯌꯥꯔꯦ ꯂꯦꯞꯄꯣ, ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤ." ꯀꯦꯚꯤꯟꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯅꯕ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯅ ꯂꯦꯞꯍꯧꯔꯕ ꯄ꯭ꯔꯗꯤꯞꯁꯨ ꯀꯦꯜꯚꯤꯟꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯪꯕꯤꯔꯨꯔꯣ ꯆꯪꯕꯤꯔꯨꯔꯣ, ꯇꯤꯐꯤꯟ ꯃꯁꯤꯡ ꯆꯦꯟꯅꯩꯅꯁꯨ ꯇꯧꯍꯧꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯗꯤ ꯂꯦꯡꯊꯣꯛꯆꯈ꯭ꯔꯒꯦꯅꯦ ꯄ꯭ꯔꯚꯨ." ꯁ꯭ꯀꯨꯜ ꯍꯟꯅꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤꯕ ꯇꯥꯟꯖꯥꯗꯨꯅꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯏꯉꯦꯂꯩꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯒꯥꯔꯤꯗꯨꯕꯨ ꯊꯧꯃꯤꯟꯅꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗꯣ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯗ ꯈꯥꯝꯂꯝꯗꯨꯅ ꯃꯔꯤ ꯌꯨꯝꯗ ꯆꯪꯅꯔꯛꯂꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯆꯉꯥꯡ ꯑꯝꯇ ꯂꯣꯜꯂꯛꯀꯦꯔꯥ?" "ꯍꯣꯏ ꯂꯣꯜꯂꯛꯀꯦ." ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯌꯦꯡꯂꯒ, "ꯆꯠꯂꯣ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯎꯔꯣ, ꯑꯗꯨꯒꯅꯦ ꯆꯔꯥ ꯋꯥꯠꯂꯛꯑꯣ꯫ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ, ꯅꯪꯒꯤ ꯎꯂꯩ ꯄꯥꯂꯩꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯉꯁꯤꯗꯤ." ꯈ꯭ꯔꯤꯁꯇꯤꯗꯣ ꯃꯃꯥꯗ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯍꯌꯦꯡꯗꯤ ꯆꯠꯂꯒꯦꯕ, ꯑꯩ ꯉꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ." ꯏꯉꯦꯂꯩꯗꯨ ꯁꯥꯎꯅꯤꯡꯅ ꯂꯥꯎꯈꯠꯂꯤ, "ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ! ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯊꯣꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏ ꯑꯃꯃꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ, ꯅꯣꯏ ꯈꯪꯗꯕ꯭ꯔꯕ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇꯦꯕ ꯅꯣꯏ." ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯥꯎꯔꯦꯜꯁꯨ ꯍꯥꯏꯔꯛꯏ, "ꯋꯥꯅꯒ ꯍꯜꯂꯛꯄꯗ ꯂꯥꯎꯅꯔꯛꯀꯅꯨꯀꯣ ꯑꯃꯨꯛꯇ." ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯠꯂꯨꯀꯣ, ꯑꯩ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨ." ꯈ꯭ꯔꯤꯁꯇꯤꯗꯣ ꯄꯦꯔꯤ ꯁ꯭ꯀꯨꯜ ꯕꯦꯒꯀꯗꯣ ꯁꯣꯔ ꯂꯩꯃꯥꯏꯗ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯍꯥꯏꯐꯦꯠ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯪꯈꯤꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯜꯂꯛꯄꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯈꯩ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯒ ꯆꯥ ꯂꯣꯟꯅꯕ ꯁꯁꯄꯦꯟ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯆꯥ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯆꯥꯗꯣ ꯁꯧꯕ ꯉꯥꯏꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ, "ꯃꯃꯥ, ꯆꯥꯛ ꯊꯤꯔꯕꯣ?" "ꯊꯤꯔꯝꯃꯒꯦꯁꯦ, ꯌꯦꯔꯨꯝꯗꯣ 30ꯒꯤꯗ ꯂꯩꯔꯛꯑꯣ, ꯑꯗꯨ ꯍꯧꯔ ꯆꯥꯔꯁꯤ꯫ ꯑꯩꯒꯤ ꯁꯣꯐꯥꯗ ꯂꯩꯍꯧꯔꯤꯕ ꯕꯦꯒꯇꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯊꯪꯕ ꯆꯦꯟꯗꯨ ꯆꯤꯡꯊꯣꯛ, ꯑꯗꯨꯒ ꯌꯥꯎꯔꯝꯒꯅꯤ." "ꯑꯩ ꯆꯠꯄ ꯇꯜꯂꯦ." ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯇꯟꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ "ꯐꯔꯦ, ꯆꯥꯗ꯭ꯔꯦ ꯇꯣꯛꯑꯦꯗꯅ, ꯍꯋꯥꯏꯁꯤꯒ ꯑꯗꯨꯝ ꯆꯥꯖ ꯇꯥꯕꯅꯤ, ꯇꯜꯂꯕꯅꯤꯅ." ꯃꯃꯥ ꯃꯆꯥꯒꯤ ꯂꯩꯅꯔꯤꯕ ꯀꯨꯝꯍꯩ ꯃꯔꯛꯇ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯃꯈꯨꯠꯇ ꯑꯍꯥꯡꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯈꯩ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤ ꯆꯪꯉꯛꯄ ꯎꯕꯗ ꯃꯆꯥꯅ ꯄꯥꯏꯔꯛꯂꯤꯕꯁꯤꯡꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯄꯨꯔꯛꯏꯗꯨꯅ?" "ꯎꯁꯣꯞꯀꯤ ꯆꯥꯛ ꯏꯟꯖꯥꯡꯅꯤ." ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯍꯔꯥꯎꯅ, "ꯐꯔꯦꯗ, ꯗꯨꯀꯥꯟ ꯆꯠꯂꯔꯣꯏ, ꯍꯥꯎꯁꯨ ꯍꯥꯎꯔꯅꯤ." ꯏꯉꯦꯂꯩꯅꯤ ꯃꯈꯥ ꯇꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ, "ꯀꯅꯥꯒꯤ ꯎꯁꯣꯞꯀꯤꯅꯣ?" "ꯃꯤꯅꯥꯛꯁꯤꯅ ꯃꯣꯏꯒꯤ ꯑꯣꯔꯗꯔ ꯄꯤꯕꯒꯤꯗ ꯌꯥꯝꯃꯤꯅ ꯄꯤꯔꯛꯄꯅꯤ." ꯏꯉꯦꯂꯩꯁꯨ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ, "ꯇꯦꯕꯜꯗꯨꯗ ꯊꯝꯃꯣ, ꯅꯄꯥꯒꯤ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯝꯈ꯭ꯔꯁꯤ, ꯍꯧꯖꯤꯛ ꯆꯥꯎ ꯌꯥꯔꯛꯑꯣꯏ꯫ ꯁꯦ, ꯏꯟꯖꯥꯡ ꯀꯩꯀꯥꯁꯦ ꯈꯥꯏꯗꯣꯔꯛꯀꯦ, ꯅꯪ ꯅꯄꯥꯒꯤ ꯆꯥꯗꯣ ꯑꯃꯨꯛꯇ ꯍꯩꯔꯒ ꯄꯤꯔꯝꯃꯨ." ꯂꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯅ ꯍꯥꯏꯔꯤꯕꯃꯛꯇꯨꯃꯛ ꯇꯧꯏ꯫ ꯃꯄꯥꯕꯨꯡꯗ ꯆꯥ ꯄꯤꯔꯝꯂꯕ ꯇꯨꯡꯗ ꯃꯥꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫
ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯗ ꯑꯗꯨꯃꯛ ꯐꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗ ꯎꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛ ꯀꯌꯥꯅ ꯇꯠꯇꯅ ꯇꯝꯅꯔꯕꯒꯨꯝ ꯃꯁꯥꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯣꯛꯊꯔꯦ꯫ ꯀꯅꯥꯗ ꯂꯤꯔꯨꯅꯤ? ꯀꯅꯥꯅ ꯇꯥꯕꯤꯅꯤ? ꯑꯋꯥꯕ ꯋꯥꯔꯤꯕꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯅꯥꯁꯨ ꯇꯥꯅꯤꯡꯂꯣꯏ꯫ ꯂꯥꯡꯂꯦ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯤꯜꯂꯒ ꯂꯩꯔꯕꯗ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯣ, ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯁꯛꯇꯝ ꯑꯗꯣ, ꯃꯁꯛꯇꯣ, ꯅꯨꯃꯤꯠꯇꯨꯒꯤ ꯂꯤꯂꯥꯗꯣ ꯃꯃꯥꯟꯅꯕꯤꯈꯩ ꯎꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯊꯧꯅꯥ ꯐꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯥꯒꯤ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯐꯣꯇꯣ ꯑꯅꯤ ꯁꯝꯖꯤꯟꯅꯔꯒ ꯃꯈꯥꯗꯅ ꯏꯔꯤ ꯀꯦꯞꯁꯟ, ꯍꯦꯄꯤ 5th ꯑꯦꯅꯤꯚꯔꯁꯔꯤ꯫ ꯋꯥꯍꯩꯁꯤ ꯂꯣꯏꯔꯛꯄꯗ ꯂꯚ ꯏꯃꯣꯖꯤ ꯑꯃꯅ ꯃꯅꯤꯡꯗ ꯃꯒꯨꯟ ꯂꯩꯅ ꯍꯥꯞꯂꯤ꯫ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯎꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯃꯊꯪ ꯃꯊꯪ ꯋꯤꯁ ꯄꯤꯅꯔꯛꯏ꯫ ꯊꯨꯡꯅꯖꯔꯣꯀꯣ, ꯊꯨꯡꯅꯕ ꯑꯣꯏꯖꯔꯣ, ꯕꯥꯔꯇꯣꯟ ꯉꯥꯏꯔꯦꯀꯣ꯫ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯁ꯭ꯇꯦꯇꯁꯁꯤ ꯊꯥꯒꯠꯈꯤꯕꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯗꯨ ꯌꯥꯝ ꯍꯔꯥꯎꯖꯅ ꯑꯗꯨꯃꯛ ꯂꯩꯍꯧꯅꯕ ꯄꯤꯔꯛꯏꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯑꯋꯥꯕ ꯈꯪꯗꯈꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯀꯨꯏꯅ ꯍꯔꯥꯎ ꯐꯗ ꯃꯥꯜꯂꯤ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯏꯕ ꯃꯤꯍꯨꯜꯗꯨ ꯈꯪꯁꯣꯡ ꯁꯣꯡꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯅ ꯍꯥꯟꯅ ꯀꯧꯖꯅꯤꯡꯕ ꯃꯤꯁꯛꯇꯣ꯫ ꯍꯦꯂꯣ ꯗꯥꯊꯣꯏꯍꯦꯟ, ꯁ꯭ꯇꯦꯇꯁꯁꯨꯀꯣ꯫ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯗꯕ꯭ꯔꯣ? ꯍꯔꯥꯎꯖꯔꯝꯕꯤꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯏꯌꯦ꯫ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ, ꯀꯛꯑꯣ, ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯁꯨ ꯐꯖꯔꯣꯏ꯫ ꯀꯛꯑꯒꯦ꯫ ꯍꯣꯏ, ꯊꯝꯃꯦ꯫ ꯅꯨꯄꯥꯗꯨ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯩꯗ ꯇꯥꯏꯅꯅꯤ? ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ? ꯄꯥꯝꯖꯅ ꯃꯈꯨꯠꯃꯛꯅ ꯊꯝꯈꯤꯕ ꯁ꯭ꯇꯦꯇꯁ ꯃꯈꯨꯠꯃꯛꯅ ꯑꯃꯨꯛ ꯀꯛꯂꯤꯗꯣ ꯅꯨꯃꯤꯠꯁꯤꯅꯤ꯫ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ ꯂꯩꯔꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯅꯪꯗꯤ ꯍꯔꯥꯎꯗꯕ꯭ꯔꯥ, ꯑꯩꯇꯅ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯇꯠꯇꯅ ꯍꯪꯂꯝꯒꯅꯤ ꯅꯨꯄꯤ ꯑꯁꯤꯅ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯗꯕꯗꯤ ꯅꯠꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ, ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯖꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯐꯣꯟꯕꯨ ꯇꯧꯁꯤꯜꯂꯛꯄꯅꯦ, ꯃꯦꯁꯦꯖꯄꯨ ꯊꯥꯖꯤꯜꯂꯛꯄꯅꯦ꯫ ꯑꯁꯨꯝꯅ ꯀꯩꯅꯣ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯇ꯭ꯔꯦꯠ ꯉꯥꯏꯔꯦꯀꯣ, ꯍꯟꯗꯛ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯅꯤꯗꯥꯏ, ꯑꯩꯈꯣꯏ ꯉꯥꯏꯔꯤꯀꯣ꯫ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯡꯒꯥꯎ ꯑꯉꯥꯡꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯏ ꯃꯕꯣꯛꯀꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄꯗꯣ, ꯕꯣꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯁꯦ ꯕꯣꯕꯣꯛꯀꯤ ꯏꯁꯨꯗ ꯄꯤꯕ ꯑꯔꯣꯏꯕ ꯄꯩꯁꯥ ꯑꯣꯏꯒꯗꯧꯔ ꯃꯥꯜꯂꯦ꯫ ꯏꯁꯨꯒꯤ ꯅꯥꯛꯇ ꯕꯣꯕꯣꯛꯁꯦ ꯀꯨꯏꯅꯗꯤ ꯂꯩꯅꯤꯡꯕꯅꯤꯀꯣ, ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯒ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯕꯣꯕꯣꯛ ꯄꯥꯞ ꯆꯦꯟꯕꯤ ꯑꯣꯏꯕꯅꯔ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯥꯜꯂꯦ꯫ ꯏꯁꯨꯗꯤ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯀꯅꯨꯀꯣ꯫ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯕꯣꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯔꯝꯕ ꯃꯥꯒꯤ ꯄꯩꯁꯥꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯜꯂꯗꯨꯅ ꯂꯥꯡꯂꯦꯟ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯃꯈꯩ ꯃꯊꯥꯅꯨꯡꯗ ꯁꯦꯠꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯊꯝꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯕꯣꯕꯣꯛꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯅꯁꯨꯅ ꯉꯁꯤꯗꯩ ꯀꯥꯏꯊꯣꯛꯑꯒꯦꯀꯣ꯫ ꯅꯁꯨꯅ ꯕꯣꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯉꯤꯑꯦ ꯕꯣꯕꯣꯛ꯫ ꯊꯃꯣꯏ ꯄꯦꯅ ꯀꯞꯊꯣꯛꯆꯔꯕ ꯇꯨꯡꯗ ꯂꯥꯡꯂꯦꯟ ꯁꯦꯡꯒꯥꯎꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯂꯒ ꯄꯩꯁꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯃꯃꯥ, ꯕꯕꯥꯗꯤ? ꯅꯄꯥ ꯇꯨꯝꯂꯤꯕꯅꯤ꯫ ꯅꯄꯥ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯅꯪꯒꯤ ꯒꯤꯔꯤ ꯉꯪꯕꯤꯗꯣ ꯇꯧꯅꯨꯀꯣ꯫ ꯑꯩ ꯆꯥꯎꯕ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯣꯏꯌꯨ, ꯂꯩꯀꯥꯏꯗꯣ ꯑꯗꯨꯃꯛ ꯀꯣꯏꯔꯒ ꯂꯩꯊꯣꯛꯎ꯫ ꯅꯪ ꯑꯃ ꯏꯃꯨꯡꯒꯤ ꯃꯇꯦꯡꯅ ꯁꯤꯀꯤ ꯑꯃ ꯄꯥꯡꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯈꯨꯝꯂꯝꯗꯅ ꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯨꯝ ꯃꯇꯣꯝꯇ ꯀꯩꯊꯦꯜꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯀꯥ ꯆꯧꯅꯦ ꯃꯣꯃꯣꯗꯨꯒ ꯄ꯭ꯂꯦꯠ ꯑꯃꯃꯝꯇ ꯌꯣꯝꯕꯤꯌꯣ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ, ꯐꯝꯒꯦꯁꯨ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯃꯅꯨꯡꯗ꯫ ꯌꯥꯔꯅꯤ ꯀꯀꯥ, ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒꯦ꯫ ꯑꯗꯣ ꯀꯀꯥ ꯆꯧꯗꯣ ꯄ꯭ꯂꯦꯠ 2 ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯔꯣ ꯉꯥꯏꯍꯥꯛ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯉꯥꯏꯔꯤ꯫ ꯃꯊꯟꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯀꯣꯜ ꯇꯧꯏ꯫ ꯇꯧꯔꯤꯕ ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ, ꯍꯦꯂꯣ ꯆꯥꯎꯕ? ꯍꯥꯎ, ꯅꯣꯏꯗ ꯃꯌꯥꯝꯗꯣ ꯀꯧꯔꯝꯃꯣ,
ดาทุยนะนุยเงยซานบัจจาพลเลยสบาสนุยเคยบัจจุยรอลางเลียนกับนิ่งบดยังวันพาสันจะตุนามาให้เลยไอ้ทำมาเกี่ยก็ไงรำมุนหน่อยเฮ้ยทำมาโฟนด้วยทำขีบกาวารักปังงมเดบีสินทารักลิบปีรังโดพัดไตทุกเสเงาว่าเคยมากีปากตะเตารำบะโดมาข้าดกิตารักลิบคอนเจลดุนาอายัดปปีดุนาทุกไายรักเล่ลางเล่นโฮลางเล่นตาจะโปรนังโบเล่าสระวันด้วยดิคุโมอุปสรรคอะไรรำบะโดอโมฮกลักเล่ไม่ทงดุสุมังมาริกตุกามิลูดกิจินทารักปปีรังกามารุปอุยตุนาอันนี้โดนุสามากิไม่ทงโดมาคุยกิสานาปุงอ่อนเครเกาหลีบดุดาลางเลียนฮกตุนาคุมทารักเล่จากสังเดจังเลยตันจาดุดามามากมันเอาหนุปีกันดอจ้าบะฮอรัมมีอิงเลยสุมาจานุปีดาละไอคุยฮอริละโอนั่นเอาหนุปีเสตุสันทิ้งระนินดาอามาสินามาโรละมาจักนิ่งดับกะลาเลียนสูมาจินบาดกียารานิจานิ่งจีให้นะให้กิโตบกะงาไซอูครีบสักตัมอามาดีให้รักลีบาวให้สิงโดอามุกนะฮงนันนาคงละตาหันเลยกาวน์เตอร์นักกันดูที่ฟินทำมันนี่ใจอันช่างนี่ไอ้คุยเงินสิอุศบกันเลยนางพิษนิ่งไปปุรักปนี่ลางเลียนเกยสุให้ดมาคาดฟัมทารักตุนาจารีบตัวยอกสิลีไงฮากิมาตุงลอยระตุนาคอลิกสิงโดมานาตาสิลกะเพงีอิงเลยสุนัขกันในมาเตียงปังสินบิรักตุนาให้เลยนางสุดที่สันจัดตัวนัดรอจัดตัวนี้เสอดูดามินักสวยดิพินเกกาเสปีบิรมุมีกี่มาปวดคุยในทำบ้องนั่นดิลางเลียนดูโอยดับงางลูบันอุปายเลยติมามากีมากุนสุขังบนามามินักสวยดิฟินสิงโดทำละเกขันเครดิวชันจัดนบลอยสินเครลอยตุนามาคาดกุมลักนบดามานังกีฟิสกับโอยนาโตมุมาจัดอมตะปีอยู่บะไอไซน์สาวเรอดูยัดสันเครเกอสวยดูฟิลยามโตอมนี้อิงเลยสุนมีดังไวรัมกีมุงมังกอนตาสันนะอุปูมาคาทั้งบดอดูเดียฮอบบันีลาวทูโรอดุมไอคุดสังเดรลางเลียนสุทินท่าดามากีกาดจังละกันลาวทูลุเรมาไม่ดูคมจิลิสกาบอดุนามิดอันนี้จะกาตุมาตะขักมีพาลิบะจากสังเดกีดิฟินฮอตเกสตุกไปทอรักละกาทอเรอีตานยามจานันนักเกลวินดามาคุยมากีกาแฟซบอดุดาประดิบกับมาคุยอันนี้หุมเลียบตุนเลรมีเกตมาจีดูดาขจิกให้ดอกละกาเลียบตุนเลเกวินโดมามิดเลยใกล้คุยกันมาประดิบนาเฮกอูรุตุนาเกลวินดาจังสิละให้ดิเลยเรประดิบนาให้บุตรตาระดุนาเกลวินโซลางลินเล็บริบมาเกยดูได้ยิงเลยมาในยิงหลักปดาลางลินมามิดอันนี้ดอให้เฟดนนทาระดุนาเกลวินได้อิงกิตปีเรอีปีเล็กลิบอิงกิตตุขังระดุนาเกลวินสุลากบะฮวีลางลินเลยใกล้มีอุคินิขันละกามาค่อยเกลลมตะกี้มานิ่งลมตะขจิกให้ดอกละกันเล็บเครสมดานวีอันนี้นุ่มสุดกิไมเกยไปตุนาการิดูทอรีทอรีบันวีอดุนามานิ่งตะตงลีบันวีดูนะให้เรอัสมาธานั่งเลี้ยงโตบสิมาเที่ยงอาการสุดาตุมินาทบะอันนี้ดูสุมทารกปนากาแฟซบอดุกีมาปายอรมได้อดวยดาตุงตะตงลีบามาธาดอปิงกี้เกลิงสุมดากันนปปบทาเรข้ามปิงกี้อันตะข้ามทอรีบันวีดูสุขังเบรกขังนาเบรกขังพาดูนะให้เรไกโนมาธางอระบบการีเนี่ยทอริสิยามบุ้งนัดรอขณะโนมากุในนุปีเซตุงนัดตงลิบันมาธานะไม่เกี่ยมันจุนริงยิงเลกะมามิดอันนี้ดูคุซินดูนะให้รักปนี